ไว้กล้องlike comment please like comment please ต้นเลือดเทมชิ้นงามแบบของเรางามกับประชุมเลย please like comment and subscribe my channel ตอนนั้นเลยวิดีโอmasih entar mama dari masih entar ke kamu jadi ibu hana kalau nggak lupa kan kamu suka ini nak satu sekarang jadi Jepang draba ini sila karigi sitha banu kau Manipuri cilang lah di ngapain sih tuh jangan gitu pak Megan tuh ini pamu bahkan dia Basta yung sini ko yung mitegi lingyan mana da ba siya tao siya hay na ka na de hay na ka na de
ꯅꯦꯠꯁꯤ ꯎꯔꯨ ꯂꯩ ꯆꯥꯛ ꯆꯥꯔꯕ ꯕꯦꯝꯃꯤ ꯑꯩꯗꯤ ꯆꯥꯃꯟꯗꯗꯅ ꯇꯣꯛꯄꯨ ꯇꯣꯛꯑꯁꯤꯔꯥ ꯑꯩ ꯈꯜꯂꯨꯔꯦ ꯃꯤꯒ ꯁꯨꯝ ꯂꯥꯛꯄꯤꯗꯦꯅ ꯃꯇꯝ ꯆꯥꯅ ꯊꯥꯔꯁꯨ ꯂꯥꯛꯇꯦ ꯆꯥꯗꯅ ꯊꯥꯔꯁꯨ ꯂꯥꯛꯇꯦ ꯑꯗꯨꯗꯤ ꯑꯩꯅ ꯊꯣꯛꯄ ꯑꯩꯒꯤ ꯁꯪ ꯃꯇꯝ ꯊꯥꯖꯤꯜꯂꯒꯦ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯈꯪꯅꯤ ꯀꯅꯥꯅ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯂꯣꯏ ꯈꯪꯉꯤ ꯀꯔꯤ ꯌꯦꯟꯖꯥꯡ ꯊꯣꯡꯉꯤꯅꯣ ꯏꯆꯦ ꯑꯩ ꯀꯩꯅꯣꯅꯤꯅꯦ ꯉꯄꯥꯏ ꯉꯄꯥꯏ ꯑꯆꯧꯕ ꯑꯃ ꯈꯪꯕ꯭ꯔꯥ ꯈꯨꯗꯨꯞ ꯑꯃ ꯍꯦꯛ ꯑꯃ ꯃꯈꯥꯏꯒ ꯆꯥꯎꯋꯦꯕ ꯑꯗꯨꯅ ꯍꯩꯇꯩꯅ ꯚꯤꯗꯤꯑꯣꯗ ꯂꯥꯏꯞꯇ ꯎꯠꯂꯝꯃꯤꯕ ꯍꯧꯖꯤꯛꯇꯤ ꯃꯃꯩ ꯃꯇꯦꯛ ꯑꯃ ꯀꯛꯊꯠꯂꯒ ꯑꯗꯨꯒꯤꯗꯨꯅ ꯃꯇꯨꯝ ꯇꯔꯨꯛ ꯇꯔꯦꯠꯀ ꯃꯃꯩ ꯁꯥꯡꯕ ꯑꯃꯒ ꯊꯣꯛꯑꯦ ꯁꯤ ꯈꯤꯇꯪꯗꯤ ꯊꯣꯡꯖꯤꯜꯂꯅꯤ ꯑꯇꯩꯁꯦ ꯂꯣꯏ ꯊꯝꯃꯅꯤ ꯍꯌꯦꯡ ꯄꯩꯁꯥ ꯇꯧꯔꯅꯤ ꯆꯥꯎꯃꯟꯈ꯭ꯔꯗꯤ ꯊꯣꯡ ꯌꯥꯔꯣꯏꯕ कसा नदीचे तेस नंदी बाबू देखलाय नाही अवस्था दुनी थँक्यू नंदी हावनी कुई हे ngapay चादबा हमरा ngasi मोय कनादे करी पुखी दे रब कई दे फिशारी दे लम ओ पात तगी मोय फाबा चौबा अब कजी दे क्या नागा केजी दे चातुक ने केजी अमा मखाय अनि मुगलम मे ꯉꯁꯤꯗꯤ ꯃꯤꯒꯁꯦ ꯑꯩꯈꯣꯏ ꯊꯨꯡꯉꯕꯗꯒ ꯃꯤ ꯈꯔ ꯌꯥꯝꯕꯗꯒ ꯐꯖꯅ ꯃꯄꯨꯡꯁꯦ ꯁꯦꯝꯕ ꯂꯣꯏ ꯊꯣꯡꯖꯤꯟꯕꯁꯦ ꯉꯥ ꯈꯔ ꯌꯥꯝ ꯊꯣꯡꯖꯤꯟꯕꯁꯦ ꯍꯥꯎꯕꯅꯦꯕ ꯁꯤꯗꯤ ꯑꯉꯥꯡꯁꯤꯡꯅꯗꯤ ꯃꯇꯨꯝ ꯐꯧ ꯂꯧ ꯆꯥꯕꯤꯗꯕ꯭ꯔꯁꯨ ꯈꯪꯗꯦ ꯃꯣꯏ ꯁꯨꯝꯕ ꯉꯥꯁꯦ ꯆꯥꯅꯤꯡꯗꯦ ꯃꯣꯏ ꯍꯥꯏꯕꯨ ꯆꯂꯥꯅꯤ ꯔꯧ ꯀꯣꯏꯗꯤ ꯏꯁ ꯃꯣꯏ ꯌꯥꯝ ꯐꯩ ꯍꯥꯏꯌꯦ ꯆꯦꯇꯦꯁ ꯑꯩꯈꯣꯏꯅ ꯑꯦꯜꯕꯤ ꯊꯥꯕꯁꯦ ꯃꯤꯒ ꯂꯥꯛꯇꯦ ꯁꯤ ꯊꯥꯏꯅ ꯎꯗꯕꯔꯣꯁꯦ ꯃꯣꯏ ꯎꯔꯤꯃꯤ ꯂꯣꯏ ꯎꯔꯤꯃꯤ ꯀꯗꯣꯏꯅꯣ ꯊꯥꯔ ꯃꯇꯝ ꯆꯥꯗꯅ ꯊꯥꯏꯌꯦ ꯃꯇꯝ ꯆꯥꯅ ꯊꯥꯔꯁꯨ ꯌꯦꯡꯉꯦ ꯑꯗꯨꯗꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯊꯥ ꯇꯥꯔꯦꯅꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯊꯥ ꯇꯥꯔꯦꯕ ꯃꯣꯏꯒꯤ ꯃꯇꯝ ꯆꯥꯔꯤꯃꯦꯅ ꯑꯍꯤꯡꯗꯒ ꯇꯨꯡꯗꯒꯩ ꯊꯥ ꯊꯝꯃꯒꯦ ꯑꯗꯨꯅꯤ ꯐꯦꯃꯤꯂꯤꯒꯤ ꯑꯌꯨꯛꯀ ꯊꯥꯕꯁꯦ ꯇꯟꯖꯥꯗꯨꯒ ꯁꯥꯊꯤꯅ ꯑꯩꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯁ꯭ꯀꯨꯜ ꯆꯠꯅꯕꯩ ꯇꯨꯏꯁꯟ ꯆꯠꯅꯕꯒꯤ ꯑꯩꯅ ꯍꯧꯗꯣꯛꯅꯕ ꯂꯥꯟ ꯑꯩ ꯎꯗꯤ ꯎꯔꯒꯅꯦ ꯂꯥꯟꯒꯤ ꯃꯇꯝꯅꯤ ꯑꯗꯨꯒ ꯃꯣꯏ ꯆꯠꯈ꯭ꯔꯦ ꯁꯔꯦ ꯅꯣꯏꯗꯒꯅꯤ ꯑꯩꯅ ꯊꯦꯡꯅꯔꯒ ꯍꯦꯛ ꯍꯦꯛ ꯀꯨꯝꯃꯅꯤ ꯑꯩꯗꯣ ꯉꯁꯥꯏꯅ ꯀꯩꯅꯣꯁꯨ ꯑꯃꯐꯥꯎ ꯈꯨꯝꯃꯛꯇꯦ ꯅꯪ ꯃꯤꯒ ꯂꯩꯇ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯑꯣ ꯍꯪꯈ꯭ꯔꯕꯣ ꯃꯣꯅꯣ ꯑꯩ ꯃꯣꯅꯣꯗꯤ ꯑꯣꯏꯔꯦꯗ ꯑꯣꯏꯔꯦꯕ ꯑꯗꯣ ꯂꯥꯏꯚ ꯊꯥꯕ ꯃꯤꯁꯤꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯇꯤ ꯍꯦꯟꯕꯅꯦꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯗꯤ ꯑꯗꯨꯃꯥꯏꯅꯒ ꯊꯥꯗꯕꯅꯤꯅ ꯑꯗꯨꯝꯕꯗꯣ ꯍꯦꯟꯒꯠꯇꯦ ꯑꯗꯩ ꯚꯤꯗꯤꯑꯣꯁꯨ ꯑꯩꯗꯤ ꯌꯦꯡꯉꯨꯅ ꯊꯥ ꯑꯝꯗꯒ ꯊꯥ ꯑꯅꯤꯗꯒ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯅꯝꯃꯤ ꯉꯝꯗꯦ ꯁꯪꯗꯦ ꯑꯗꯨꯒꯤ ꯁꯨꯝ ꯊꯥꯔꯤꯃꯤ ꯀꯅꯥꯒꯨꯝꯕꯅꯒ ꯁꯕꯁꯀ꯭ꯔꯥꯏꯕꯀ ꯇꯧꯁꯜꯂꯛꯑꯁꯨ ꯈꯔ ꯈꯔ ꯍꯦꯜꯂꯗꯤ ꯐꯩꯗꯅ ꯑꯩꯃꯨꯛ ꯍꯦꯟꯕꯤꯗꯦꯕ ꯅꯣꯏ ꯑꯅꯧꯕ ꯅꯣꯏꯅꯕꯨ ꯃꯌꯥꯝ ꯍꯦꯜꯂꯦ ꯂꯥꯏꯚ ꯊꯥꯕꯁꯦ ꯇꯧꯕꯗꯤ ꯍꯦꯟꯗꯤ ꯍꯦꯟꯒꯠꯂꯤ ꯈꯪꯕ꯭ꯔꯥ ꯑꯩꯁꯨ ꯅꯍꯥꯟꯗꯒꯤ ꯊꯥꯕꯗꯅꯦ ꯁꯨꯝ ꯑꯍꯨꯝ ꯃꯔꯤꯒ ꯑꯗꯨꯝ ꯍꯦꯟꯒꯠꯂꯦꯕ ꯅꯟꯗꯤ ꯗꯦꯕꯤ ꯂꯥꯏꯛ ꯇꯧꯗ꯭ꯔꯤꯕꯣ ꯀꯩꯅꯣ ꯏꯆꯦ ꯑꯩꯁꯨ ꯂꯥꯟꯗꯅꯤ ꯊꯥꯔꯤꯁꯦ ꯑꯦꯜꯕꯤꯗꯣ ꯑꯗꯨꯅꯤ ꯅꯪꯁꯨ ꯂꯥꯟꯗꯅꯤ ꯑꯉꯥꯡ ꯈꯔ ꯂꯥꯎꯅ ꯈꯔ ꯄꯤꯖ ꯇꯧꯕ ꯃꯥꯜꯂꯦꯕ ꯇꯧꯔꯤꯗꯣ ꯃꯣꯏ ꯒ꯭ꯔꯨꯞ ꯁꯦꯝꯅꯕ ꯀꯥꯡꯕꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯣꯏ ꯃꯁꯦꯟ ꯌꯥꯎꯅꯩꯁꯦ ꯑꯩꯈꯣꯏ ꯁꯦꯝꯕꯗ ꯌꯥꯎꯗꯕꯩ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏꯗ ꯀꯅꯥꯝ ꯂꯥꯛꯄꯤꯔꯤꯁꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯤ ꯋꯥꯔꯤ ꯈꯪꯖꯗꯕꯅꯤꯅ ꯑꯃꯒꯤꯗꯁꯨ ꯆꯠꯂꯤ ꯑꯃꯒꯤꯗꯁꯨ ꯆꯠꯂꯤ ꯂꯥꯛꯄꯅꯦ ꯉꯁꯤꯗꯤ ꯀꯅꯥꯝ ꯂꯥꯛꯄꯤꯗꯦ ꯃꯅꯤꯄꯨꯔ ꯃꯤ ꯃꯌꯥꯝ ꯂꯥꯛꯄꯅꯦꯕ ꯁꯤꯗ ꯂꯥꯛꯄ ꯂꯥꯛꯇꯦ ꯑꯗꯨꯅꯤ ꯈꯪꯗꯦ ꯑꯗꯨꯅꯤ ꯃꯣꯏꯁꯨ ꯒ꯭ꯔꯨꯞꯀ ꯌꯥꯎ ꯂꯥꯛꯇꯦ ꯑꯩꯈꯣꯏꯁꯨ ꯇꯧꯔꯁꯤꯔꯥ ꯅꯪꯗꯤ ꯆꯠꯈ꯭ꯔꯕꯪꯗꯤ
ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯌꯥꯎꯔꯤꯕ ꯈꯔ ꯑꯄꯪꯕ ꯇꯥꯔꯦ ꯁꯦ ꯃꯣꯅꯣ ꯑꯣꯏꯔꯗꯤ ꯑꯦꯜꯕꯤ ꯊꯥꯅꯨꯅꯦ ꯁꯛ ꯍꯦꯟꯒꯦ ꯍꯥꯏꯗꯤ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯁꯦꯝꯃꯣ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯀꯩꯅꯣ ꯁꯦꯝꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯁꯤ ꯊꯥꯗ꯭ꯔꯤꯉꯩꯀꯣ ꯑꯩ ꯈꯤꯇꯪꯕꯨꯗꯤ ꯉꯥꯏꯔꯦꯗ 2K ꯁꯨꯔꯒ ꯑꯇꯩ ꯊꯥꯗꯣꯛꯄ ꯑꯗꯨꯝ ꯊꯥꯅꯤ ꯊꯥꯕꯁꯤꯅ ꯑꯩ ꯀꯩꯅꯣ ꯇꯧꯕ ꯉꯝꯗ꯭ꯔꯦꯕ ꯑꯣꯟꯗꯅꯤ ꯂꯩ ꯑꯩ ꯑꯗꯨ ꯉꯁꯤ ꯀꯅꯥꯝ ꯂꯥꯛꯇꯦ ꯃꯅꯤꯄꯨꯔꯤꯒ ꯃꯌꯥꯝ ꯂꯥꯛꯄꯅꯦ ꯉꯁꯤ ꯀꯩꯅꯣ ꯑꯝꯇ ꯂꯥꯛꯇꯦ ꯅꯨꯄꯥ ꯃꯈꯣꯏꯗꯨꯅ ꯏꯆꯦꯅ ꯅꯪꯒꯤꯗꯣ ꯇꯥꯗ꯭ꯔꯦꯅꯦ ꯍꯥꯏꯕ ꯀꯩꯅꯣꯝꯈꯣꯏꯅꯦ ꯉꯥ ꯕꯖꯥꯔ ꯇꯧꯔꯤꯕ ꯖꯒꯥꯁꯦ ꯍꯣꯡꯗꯣꯛꯀꯦ ꯍꯤꯟꯖꯥꯡꯒꯁꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯃꯤ ꯑꯃꯅ ꯊꯣꯡꯕꯤꯔꯗꯤ ꯍꯦꯛ ꯐꯕ ꯍꯩꯒꯟꯗꯦ ꯂꯥꯏꯛꯇ ꯊꯥꯖꯕ ꯃꯤ ꯅꯠꯇꯦ ꯔꯕꯤꯇꯥꯅꯒ ꯍꯥꯏꯔꯤ ꯆꯦꯇꯦꯁ ꯊꯥꯎꯅꯤ ꯅꯪꯁꯨ ꯀ ꯍꯥꯏꯗꯨꯒ ꯊꯥꯔꯤꯅꯤ ꯃꯨꯟꯅꯣꯔꯒ ꯀꯩꯅꯣ ꯇꯧꯕꯁꯦ ꯀꯔꯤ ꯇꯧꯒꯦ ꯄ꯭ꯔꯦꯃꯤ ꯂꯥꯏꯚ ꯇꯧꯕꯁꯦ ꯐꯣꯟꯗꯣ ꯈꯥꯡ ꯃꯅꯥꯛꯇ ꯄꯨꯁꯜꯂꯅꯤꯅ ꯇꯥꯕꯗ ꯋꯥꯏ ꯄꯨꯁꯜꯂꯕꯅꯤꯅ ꯑꯗꯨꯅꯤ ꯄꯨꯊꯣꯔꯛꯑꯦ ꯍꯧꯖꯤꯛ खरा फरमनी मानुस नाय क्यों नाय आई लई ब्रो मोई लाइक का देखो नम चलो जानो सो हम तो कविता हो इस मोई लोइना खोमजन बमीनी खोम बदमी ऐसे अमागी मतुंग दा अमा इंदोइने बखंब्रा सिगासु अहुम मरी मुक्तंग जाउरो अदुगी मतुंग इन्ना लोइ जाउक्तोइनेबा थाय मी पुनमक्सुने थाय आइना उदबा नते लोइना उरिनी खंब्रा लोइना खंगिमी खंगना चत्रिमी अमखा तंग थोलकपदा लोइ थोलकदोइनी किसी कई दिन में नहीं नंदी कपियो कपनो
이제 사오노 미락게 이락게 하나 제기 다시 아두니 너희 나봐요 너가 능 다가다 타오 나수 능기 능 군들 락게 참 주든 락세니 그이도들 jadi LB 락세 수비도 udah 락세 이거 nanti video kan video tanggal berapa? Ini yang kali video nang yang mau kali ini tuh orang mana? Baris kain tu kadang orang mana itu? Kau ni yang dari mana kang dia? Jetes cak caruge ko le menang cak kai jalan cak tu no. Baca jalan cak tu no. Caruge kai. Mi am hai na bani cak thong ye ko mayam ko lak ke Indonesia kara jalan thong tu no hang jo. Oh. Lagi? Paano halo? Pwede ba? Aduh kaya ba? Siang bani. Ikoi anita oile LBC duni sathina 2K views ka he saita. Koi LBC 2K mi jaw. Chahimda chadoiba chetes. Chakhumda chadoiba dunia do chakhumda charu ge kai jam thamna ka khoi gi phone da pusan ja da ba jaga am da chakhi de type da ne. PBD PP로 그이놈데 이기 머니푸르기 mayamdasu masidi lakte laadi kharasu to sanjaba ai heiri me to miko nahan khare de heita dana paktha ra thar ore do ngarang dang de heire phisat khare noi ni de dum hanjan ane subscribe muthatlo noi ni tani ko premi nang nandi da unsubscribe tau ro dai di amuk subscribe tau ro noi ni tu bai mun tau thu ku tau lai Pigre iche sikinu matam wali ko hai hi pange phane pisale mani wa iche khoramjari thank you mani aina handak live ka tha ba heiri main tawsi ga mani je nongbo lakte ba thaba gam chin ron da gam chin ro che nandi Taurasiro ichi na hai riba idea se ade nauba singa hello sister iche sister su iche su nauba thank you nase gi like thajari se khar taurmi isu dhangi amta thajade aina
Thank you Pemi Hesna Kutekne Satekne Manim ay thabak khara chilli che adunani o dagadi che nandi kai mathel chage harem mani kainone mani gi ngasi gi nga do sonda so sang mom leire sonda so mu kano nga kari ya nga hai ya ba kaino du do du gi makok thong ne no pukham bik thali mai tare saita ai din hong na so khoi gi ai di moi gi madam du sune ani bak se lamja na hau na chaja ba gi mong da ai du ba cha bam so le on da lei koi che layu na bo singa silchar iche kai gi no ai airport lambi udharbon hai du ni na bo se channel leibra lei khang de ta bu se live tha da di ai na hangai buddhi se bhram chu le majan amani mukbang premi kanam hai hai premi kai mathel chage hai premi na mani hawai cha hai premi se kan na kapning la karino nap ka chor bra hang de taw se na bo sing mani mukba numit mani ni waiti changba ngamdre network phangdaba mafamda koirure o Di December khongang tha di koi khop matam ni ngai ni adagadi nawam ai silchar gini madam nawo silchar giro subscribe tang mara bana tro aiga video da comment irakta dine mi se de sum khang je lakta ba hai tare ko comment ge ira di khangi o sina si mi nai na khoi silchar gi nai brane pemis na iche nang silchar giro silchar gira nang gi rekha ga sana ga do be ma sana ga rekha ga do koi punna thabak insurance ki sumina rabi ni aduni ai akhang mi jaw re kai do mani mukbang blue pirak o blue pigre ai hei bere lo rabadi handa pigre na blue pirak blue ba handak handak udhabon puja kam dauki ai di durga puja ga koi hodre ai gi khong na bi tauna durga puja ku ga ne kali puja da na kamai koi rui ha badane kali puja se su ni humni di koi ba jai da na to ai di kali puja gi bhap ne chat panate da angang sing pura som chatlu ba da chap chana kali puja gi re na mi myam koi na le rame du di khoi su ma dum kali puja koi ba ta re ai su silchar gi ni mani khoi loi silchar gi ni da na kun tali to ngani si adugadi mani ba no adugadi nawa sing madam kari thabak tawbiri ge ai hojik makti tawde ko ai hana school oja school purami aduga insurance ki kano su oramba Reliance insurance ki office ta surami adu hojik de angang PE ai kari gumom tawde YouTube khara tawraga leisini bibisna cha ise se rekha hoi manaki dinate ba manaki makti nate moi di hana kano dal leramina bhara rongpura aduga koi thengna dana mati mama macha panara ga thok su chapani ne sana su hada hong khre dana sana lo hong ba to haira pani ai chalodre ai sathi na khong kut na bi ai chat pang le bi tawna lei ru dana adidi nawasing premi silchar ai gi no premi khundon ta haruse fule tol kanam hai da kawe dei palar bonai da fule tol ai
Premi Hisnam. Oho, now sing Madam Nga Gauriro. Oh, Nga Gaura Madi education there. Kanokatoiba. Aluga Fulkobiga do, Champuiba. Tin now would like Jerry Tripura, Mite lifestyle. Chadbo, Chad Riche, I can see Crack Hangare. Karasaluba, but Bishala Katang Chaluye. Halakana, Nam Sai, Lady and I can give a pie over a sang lady and ꯑꯗꯨꯒꯤ ꯗꯣ ꯉꯁꯥꯏꯗꯒꯤ ꯈꯣꯛꯄꯒ ꯆꯥꯝꯃꯒ ꯇꯧꯅ ꯂꯩꯔꯨꯔꯦ ꯑꯗꯩꯗꯤ ꯑꯩꯁ ꯄꯨꯡ 8 ꯇꯥꯔꯦ ꯑꯗꯨꯝ ꯂꯥꯏꯛ ꯄꯨꯊꯥꯅ ꯌꯦꯡꯒꯦ ꯍꯥꯏꯅ ꯏꯆꯦ ꯂꯥꯏꯛꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯨ ꯂꯥꯏꯛ ꯇꯧꯅꯩꯒ ꯍꯥꯏꯗꯨꯒ ꯍꯥꯏꯅꯤꯀꯣ ꯃꯅꯤ ꯀꯥꯏꯅꯣ ꯃꯥꯡꯈ꯭ꯔꯦ ꯄ꯭ꯔꯦꯃꯤ ꯍꯩꯁꯅꯥꯝ ꯅꯥꯎꯕ ꯑꯩ ꯄꯣꯏꯂꯥꯄꯨꯜꯒꯤꯅꯤ ꯄꯣꯏꯂꯥꯄꯨꯜ ꯍꯥꯏꯕꯅꯤ ꯆꯨꯝꯃꯤꯅꯤ ꯑꯩꯈꯣꯏꯅꯦ ꯄꯣꯏꯂꯥꯄꯨꯜ ꯍꯥꯏꯔꯤꯁꯤ ꯏꯅꯛ ꯅꯛꯄꯗꯣ ꯅꯠꯇ꯭ꯔꯅꯦ ꯑꯣ ꯅꯠꯇꯦ ꯄꯣꯏꯂꯥꯄꯨꯜ ꯑꯃꯅꯤ ꯑꯩꯁꯤꯅ ꯄꯂꯥꯔꯕꯣꯟꯅꯦ ꯈꯜꯂꯨꯔꯤꯕ ꯃꯅꯤ ꯃꯨꯛꯕꯥꯡ ꯇ꯭ꯔꯤꯄꯨꯔꯥ ꯃꯩꯇꯩ ꯏꯆꯦ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯔꯦ ꯄ꯭ꯔꯦꯃꯤ ꯍꯩꯁꯅꯥꯝ ꯑꯗꯣ ꯀꯩꯒꯤꯅꯣ ꯏꯆꯦ ꯀꯩꯒꯤꯅꯣ ꯏꯆꯦ ꯍꯥꯏꯗꯤ ꯄ꯭ꯔꯦꯃꯤ ꯍꯩꯁꯅꯥꯝ ꯅꯥꯎꯕ ꯏꯄꯥꯝ ꯀꯪꯉꯥꯂꯤꯒꯤꯅꯤ ꯑꯗꯨꯅꯤ ꯃꯥ ꯍꯦꯛ ꯀꯪꯉꯥꯂꯤ ꯍꯦꯛ ꯍꯥꯏꯁꯦ ꯀꯪꯉꯥꯂꯤ ꯍꯥꯏꯔ ꯀꯪꯉꯥꯂꯤ ꯁꯤꯁꯦ ꯑꯩ ꯚꯥꯞ ꯇꯥꯗꯦꯕ ꯀꯗꯥꯏꯗꯅꯣ ꯅꯥꯎꯕꯁꯤꯡ ꯄ꯭ꯔꯦꯃꯤ ꯅꯪꯒꯤ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯣ ꯍꯥꯏꯕ ꯄꯥꯏꯔꯃꯤ 1K ꯒ ꯁꯨꯔꯕ ꯃꯤꯅꯤ ꯀꯅꯦꯛ ꯂꯩꯅꯗ꯭ꯔꯣ ꯅꯥꯎꯕ ꯑꯩꯁꯨ ꯅꯪꯉꯣꯟꯗꯁꯨ ꯕ꯭ꯂꯨ ꯄꯤꯒꯦꯀꯣ ꯅꯪꯅ ꯀꯅꯥ ꯃꯣꯏꯒ ꯀꯅꯦꯛ ꯂꯩꯇ꯭ꯔꯒꯗꯤ ꯇꯧꯁꯜꯂꯣ ꯕ꯭ꯂू ꯄꯤꯔꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯀꯩꯅꯣ ꯆꯦ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯂꯣꯏꯗ꯭ꯔꯤꯅꯦ ꯑꯩꯁꯦ ꯉꯁꯤ ꯂꯥꯟ ꯊꯣꯛꯄ ꯍꯧꯅ ꯆꯥꯛꯀ ꯂꯣꯏꯗ꯭ꯔꯦ ꯃꯅꯤꯡ ꯃꯨꯛꯕꯥꯡ ꯆꯦ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ ꯄ꯭ꯔꯦꯃꯤꯗ ꯅꯥꯎꯕ ꯄꯥꯏꯅꯦ ꯆꯦꯅꯦꯜꯁꯤꯒꯤ ꯃꯤꯡꯁꯦ ꯁꯤꯅꯤ ꯍꯥꯏ ꯃꯥꯏ ꯃꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯐꯥꯎꯖꯕ ꯆꯦꯅꯦꯜ ꯄ꯭ꯔꯦꯃꯤ ꯍꯩꯁꯅꯥꯝ ꯍꯥꯏꯅ ꯇ꯭ꯔꯤꯄꯨꯔꯥ ꯃꯩꯇꯩ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯍꯣꯏ ꯇꯧꯒꯦ ꯅꯥꯎꯕꯁꯤꯡ ꯄꯣꯏꯂꯥꯄꯨꯜꯗ ꯗꯦꯠ 15ꯗ ꯂꯨꯍꯣꯡꯕ ꯂꯩꯕꯅꯤ ꯑꯩꯒꯤ ꯁꯤꯁꯇꯔꯅꯤ ꯍꯥꯏꯔꯦ ꯄ꯭ꯔꯦꯃꯤ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯨ ꯅꯥꯎꯕꯁꯤꯡ ꯕ꯭ꯂꯨ ꯄꯤꯈ꯭ꯔꯃꯤ ꯃꯦꯗꯥꯝ ꯃꯅꯤ ꯃꯨꯛꯕꯥꯡ ꯅꯥꯎꯕ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯣ ꯄꯥꯏ ꯍꯥꯏꯌꯦ ꯆꯦꯅꯦꯜ ꯄꯥꯏ ꯍꯥꯏꯔꯦ ꯀꯅꯦꯛ ꯇꯧꯁꯜꯂꯣ ꯖꯁ ꯃꯣꯏꯒꯤ ꯆꯦꯅꯦꯜꯗ ꯆꯪꯉꯒ ꯀꯩꯅꯣ ꯇꯧꯔꯣ ꯅꯪꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯗꯤ ꯂꯤꯡꯛꯁꯨ ꯊꯥꯔꯛꯄ ꯌꯥꯅꯤ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯒꯤ ꯂꯤꯡꯛ ꯊꯥꯖꯜꯂꯣ ꯅꯥꯎꯕ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕ ꯃꯣꯏꯅ ꯚꯤꯗꯤꯑꯣꯗꯨꯗ ꯆꯪꯉꯒ ꯁꯨ ꯇꯧꯕꯤꯒꯅꯤ ꯅꯪꯅ ꯍꯥꯟꯅ ꯃꯣꯏꯗ ꯇꯧꯁꯟꯈ꯭ꯔꯣꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯂꯤꯡꯛ ꯊꯥꯖꯜꯂꯛꯑꯣ ꯅꯣꯕꯦꯝꯕꯔ 15ꯗ ꯀꯪꯉꯥꯂꯤꯗ ꯅꯠꯇꯦ ꯁꯨꯅꯥꯏ ꯃꯨꯒꯜꯄꯨꯔꯗꯅꯤ ꯂꯩ ꯑꯩꯗꯤ ꯁꯨꯇꯤ ꯐꯪꯗꯦ ꯑꯗꯨꯅ ꯅꯪꯗ꯭ꯔꯦ ꯂꯨꯍꯣꯡꯕ ꯃꯤ ꯆꯝꯊꯣꯛ ꯆꯦ ꯑꯣꯡꯀꯤ ꯑꯣꯏꯅ ꯀꯥꯔꯦ ꯀꯩꯅꯣ ꯀꯥꯔꯃꯤꯅꯤ ꯐꯝ ꯆꯥꯎꯔꯕ ꯇꯧꯗ꯭ꯔꯦ ꯏꯆꯦ ꯑꯣꯏꯅ ꯀꯥꯔꯦ ꯇꯧꯗꯣꯏꯅꯣ ꯃꯣꯅꯣ ꯑꯣꯏꯗꯤ WT ꯌꯥꯝ ꯋꯥꯠꯂꯤ ꯑꯩꯒꯤ ꯏꯆꯦ ꯀꯌꯥ ꯋꯥꯠꯂꯤꯒꯦ ꯑꯝꯇ ꯍꯥꯏꯔꯛꯎ ꯅꯣꯏ ꯌꯥꯝ ꯂꯥꯏꯚ ꯊꯥꯏ ꯑꯩꯗꯤ ꯂꯥꯏꯚ ꯊꯥꯏ ꯅꯣꯏ ꯊꯥꯏꯁꯤꯡꯁꯦ ꯁꯥꯊꯤꯅ ꯊꯨꯅ ꯅꯣꯏꯒꯤ ꯃꯣꯅꯣꯒꯁꯦ ꯑꯣꯏꯅꯗꯣꯏ ꯃꯥꯅꯦ ꯑꯗꯨꯒꯤ ꯊꯥꯅꯔꯤ ꯃꯥꯅꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯩꯗꯤ ꯆꯦꯒꯤ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯐꯖꯈ꯭ꯔꯕꯅꯤ ꯃꯣꯏꯒꯤ ꯐꯤꯂꯝ ꯀꯨꯝꯕꯤ ꯃꯌꯥꯝꯅꯒ ꯍꯦꯟꯖꯔꯔꯣꯏ ꯄ꯭ꯔꯦꯃꯤ ꯍꯩꯁꯅꯥꯝ ꯊꯤꯟꯇꯥꯡ ꯇꯥꯡ ꯍꯥꯏꯔꯦ ꯄ꯭ꯔꯦꯃꯤ ꯍꯩꯁꯅꯥꯝꯅ ꯅꯥꯎꯕ ꯅꯪꯒꯤ ꯀꯔꯤ ꯊꯣꯛꯀꯦ ꯂꯨꯍꯣꯡꯗꯣꯏꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯂꯨꯍꯣꯡꯗꯣꯏꯗꯣ ꯅꯥꯎꯕꯒꯤ ꯀꯔꯤ ꯊꯣꯛꯀꯦ ꯍꯥꯏꯕ ꯄ꯭ꯔꯦꯃꯤ ꯑꯗꯨꯒꯩꯗꯤ ꯄ꯭ꯔꯦꯃꯤ ꯁꯞ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏꯔꯦ ꯀꯣꯃꯦꯟꯁꯨ ꯄꯤꯕꯤꯔꯣ ꯅꯥꯎꯕ ꯀꯣꯃꯦꯟꯁꯨ ꯄꯤꯕꯤꯔꯝꯕ꯭ꯔꯥ ꯇꯣꯇꯦꯜ 3000 ꯋꯥꯠꯂꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ
3000 ꯋꯥꯠꯂꯤ ꯑꯩꯁꯤꯕꯨꯗꯨꯗꯤ ꯅꯪꯒꯤꯁꯦ 1000ꯇ ꯂꯩꯈ꯭ꯔꯕ ꯍꯥꯏꯁꯦ ꯅꯪ ꯑꯗꯨꯕꯨ ꯆꯥꯝꯃ ꯅꯨꯡꯇꯤꯒꯤ ꯊꯥꯔꯤꯗꯣ ꯑꯗꯨꯒ ꯀꯩꯅꯣꯗꯤ ꯑꯩꯒꯤ ꯁꯤꯡꯖꯤꯠꯇꯣ ơi 3000 ꯋꯥꯠꯂꯤ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯅ ꯊꯥꯔꯤꯁꯦ ꯋꯥꯁ ꯇꯥꯏꯝ ꯀꯌꯥ ꯐꯪꯒꯦ ꯅꯪꯅ ꯑꯩꯒꯤ ꯄꯨꯡ 3 ꯑꯗꯨꯋꯥꯏꯗꯩ ꯊꯥꯔꯤꯗꯣ 9ꯒꯤ ꯑꯗꯨꯋꯥꯏꯐꯥꯎ ꯊꯥꯏ ꯑꯗꯣ ꯀꯌꯥꯃꯨꯛ ꯐꯪꯒꯦ ꯑꯁꯤꯅꯦꯅ ꯈꯪꯅꯤꯡꯉꯤꯁꯦ ꯀꯥꯟꯅꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ chính trị ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕꯄꯨꯗꯤ ꯍꯦꯟꯒꯠꯂꯝꯒꯅꯤꯀꯣ ꯑꯩ ꯈꯪꯉꯤ ꯁꯤꯡꯁꯤ ꯊꯤ ꯐꯪꯗ꯭ꯔꯦ ꯁꯤ ꯃꯅꯤ ꯑꯣꯏꯗꯤ ꯉꯁꯥꯏꯅ ꯆꯥꯛꯀ ꯊꯣꯡꯕ ꯍꯤꯟꯖꯥꯡꯒ ꯍꯥꯎꯅ ꯊꯣꯡꯕ ꯍꯟꯖꯕ ꯅꯣꯏ ꯅꯄꯥꯏ ꯑꯣꯏꯗꯤ ꯍꯩꯇ꯭ꯔꯕꯅꯤꯁꯦ ꯀꯔꯤꯝ ꯍꯩꯇ꯭ꯔꯕꯅꯤ ꯂꯣꯏꯔꯦꯗꯅ ꯆꯠꯄ꯭ꯔ ꯑꯩ ꯑꯗꯨꯝ ꯇꯧꯖꯔꯦꯗꯣ ꯑꯁꯤꯗꯤ ꯑꯣꯏꯗꯕꯅꯤꯁꯦ ꯃꯅꯤ ꯃꯨꯛꯕꯥꯡ ꯁꯞ ꯇꯧꯈ꯭ꯔꯕꯅꯤ ꯁꯞꯇꯣ ꯆꯨꯝꯅ ꯇꯧꯔꯒ ꯌꯥꯗꯦ ꯚꯤꯗꯤꯑꯣ ꯍꯥꯏꯐꯦꯠ ꯌꯦꯡꯕ ꯇꯥꯕ ꯅꯠꯇ꯭ꯔꯗꯤ ꯃꯨꯠꯈꯤꯅꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯐꯦꯠ ꯌꯦꯡꯈꯠꯂꯒꯅꯦ ꯃꯥꯒꯤ ꯃꯤꯅꯤꯠ 1-2 ꯆꯠꯂꯒ ꯑꯗꯨꯒꯤ ꯀꯣꯟꯅ ꯁꯞ ꯇꯧꯗꯕ ꯅꯪꯅ ꯃꯤꯅꯤꯠ 1-2 ꯆꯠꯄ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯗꯅꯦ ꯅꯪ ꯀꯣꯃꯦꯟ ꯈꯔ ꯏꯋꯣꯕ ꯁꯨꯃꯥꯏꯅ ꯏꯌꯥꯝꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯍꯥꯛꯅ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯀ ꯍꯥꯏꯔꯒꯅꯦ ꯀꯣꯃꯦꯟꯗ ꯏꯔꯝ ꯇꯥꯕ ꯅꯪꯅ ꯈꯪꯉꯕ꯭ꯔꯥ ꯅꯥꯎꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯃꯨꯛ ꯃꯥꯡꯈꯤꯅꯤ ꯅꯥꯎꯕ ꯃꯣꯔꯅꯤꯡꯗ ꯍꯜꯂꯛꯀꯦ ꯍꯧꯖꯤꯛ ꯍꯜꯂꯗꯤ ꯎꯟ ꯑꯣꯏꯈꯤꯅꯤ ꯕꯔꯞ ꯑꯣꯏꯈꯤꯅꯤ ꯄ꯭ꯔꯤꯃꯦꯁꯅ ꯑꯩꯒꯤꯗꯤ ꯀꯛꯑꯦ ꯆꯍꯤ 4 ꯁꯨꯕꯩ ꯑꯦꯁ ꯅꯪꯅ ꯂꯥꯏꯛ ꯊꯥꯕꯗꯗꯤ ꯃꯤ ꯀꯩꯅꯣꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯇꯤ ꯍꯦꯟꯕ ꯄꯣꯠꯇꯨꯗꯤ ꯌꯥꯎꯗ꯭ꯔꯦꯕ ꯍꯤꯟꯖꯥꯡ ꯀꯥꯈꯤꯅꯤꯁꯦ ꯑꯗꯨꯅꯤ ꯅꯪ ꯑꯣꯏꯗꯤ ꯉꯁꯥꯏ ꯊꯣꯡꯈ꯭ꯔꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯅꯨꯄꯤꯁꯦ ꯂꯥꯏꯐ ꯇꯥꯏꯝ ꯇꯧꯖꯔꯤ ꯑꯗꯨꯗꯤ ꯍꯤꯟꯖꯥꯡ ꯈꯤꯇꯪ ꯊꯣꯡꯒꯠꯄꯤꯔꯒꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯄꯦꯃꯦꯟ ꯌꯦꯡꯕꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯅꯪ ꯅꯍꯥꯟꯋꯥꯏ ꯐꯅ ꯌꯥꯝꯃꯦ ꯍꯥꯏꯔꯝꯅꯤ ꯇꯧꯔꯤ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯊꯣꯡꯕ ꯍꯤꯟꯖꯥꯡ ꯆꯥꯔꯗꯤ ꯅꯈꯨꯠ ꯆꯤꯛꯀꯅꯤꯀꯣ ꯑꯗꯨꯅꯤ ꯑꯗꯣ ꯑꯃꯔꯣꯝꯒꯤꯗꯤ ꯅꯪꯅ ꯊꯣꯡꯕ ꯍꯤꯟꯖꯥꯡꯁꯦ ꯑꯩ ꯆꯥꯍꯧꯗꯕꯅ ꯐꯩ ꯃꯔꯝꯗꯤ ꯑꯩꯒꯤ ꯍꯥꯎꯇꯕꯁꯦ ꯆꯥꯅ ꯏꯁꯥꯁꯦ 90 kg ꯑꯣꯏꯔꯦ ꯑꯗꯨ ꯅꯪꯒꯤ ꯑꯍꯥꯎꯕ ꯑꯗꯨꯝ ꯆꯥꯔꯗꯤ 180 ꯑꯣꯏꯇꯥꯏꯕ ꯑꯩꯁꯦ 180 ꯑꯣꯏꯕꯁꯨ ꯇꯥꯏꯌꯦꯕ 이제 올간다 오전이 라이트 타보다 왔으면 개 방향 따로 이거 인자 이거라 이브라 이브라미 해스남세 이가 생나다버 말에 अदुनी मा वीडियो दि पाक पाक था दे अदुगा लाइव था दुरन दुनी आई अंगन बदनी को कोइना का तुम हगो त बहाव जाव ये दि तम दुगा इचे अदुननी अदु कनेक्ट लेइब्रा लेइतब्रा इचे का दुनी त्रिपुरा गी इचे का कनेक्ट लेइब्रा नंदना कोई तुम बसु बारो तेरोनी ना ने त्रिपुरा में ते प्रेमी काम चले प्रेमी अदो इसे फिश लो कदरा आई थोक लगे इसे आई थोक लगे है रो होय होय नंग साइ हागो की दिं ngन हबि तुम ngम नि खंगे
वारगबुदी चलो कछु कायदे मनी अगे 75 चेना ए ये हेलमदोइनी 75 सोइदना इना नमरे तरा ara कुल मनी हेलमनी सोइदी तरा ara कुल हेलमनी लेते प्रेमी चलबो चखबानी ने चखबा प्रेमी तोइदी मनी गदी कना लेब्रा कनेक लेब्रा चेगा सिब्रा मैते चेगी वीडियो येंबा याम नुंगाय अदु याम नेचरल ओइबनी वीडियो से चेगी वीडियो याम नेचरल ओइबा इचम चमना सम खोइगी असोल ओइबी टाइप ओइ तौबनेबा अदि प्रेमिस नाम अदो इचे एगी एलबी तसु लाओ मॉर्निंग दा कमेंट तौरते सु लाइक तौबा लाओ फोन आई लाई नंगम भो वांगांग दब लेरमी सोनता प्रेमी नंग कनेक्ट लेब्रा उइचेगा लेत्रगा दिने लेतदी इचे दाइ नोंदा कनेक्ट तौहलकेबा काइनो इचे दबो तिब्रा इचे लेत्रगा दि प्रेमी दा प्रेमी की वीडियो अमदा अमतंग कमेंट अमता इबिखो दुगा अयुक की पुंग दा लाइव थारकोनिमा हजिक तौरगा हजिक होय नुंदांग सु दम हलपा जाय वीडियो दो फजना येंगबिरगा देबा प्रेमी की याम मुसीबा मचा नुपी अनि लेबनी ओके गुड नाइट बाय बाय होय 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 प्रेमी थैंक हताउ लापिरंग बई थैंक यू मनी मुबा आई गदी लई चे ओ त्रिपुरा दो इपाम ने मनी दुगिनी ऐना ने त्रिपुरा इसे है इसकरी खुन बोल कई खुन जोला बसागी दुगी दा यम गुले कई खुन की ओइ बा कइनो हैना इना नहान लोरे जानी आई हंदा गतमिने बनान से इबदने आइना बदी इजबला जुमना इजरमी दा खोइ इबे लोरागा तकलांगना कमु स्पेस उनथोकसे सेसे उल्टा उल्टा ओइ हेबा उन्नतना ओइगी ngसाइसु मुतुम बेमचाना मुतुम काइना माइना चेनेल पुथोर थोलाइए दो आइना मुतुम बिदना मुरुंग माइ सेलुरबा सिरंगबनी देबो कइनो द इचेगी दना इचेगी वीडियो से जाम नुंगाइरे हारे इचेगी वीडियो से जाम नुंगाइते आई उसोखरबा सिबो सिजा देबा सिबो नोइ माइ तौजब्रो नुंगाइते दो आई नुंगाइरे हाने दे इरिमेबा खोइ इबा लोइबगा खोइगी फलांना जगा ओंथोपदा खोइगी टी रे आर ई से टी ओंखरबा खंगबा अदि प्रेमिसना आई इचेगी चैनल दा ओइना चटलगा मुक सिगा इचे रारोगे जाब्रो इचेगी चैनल दा ओइना चटलगा अमुक सिगा लारोगे जाब्रो कछु काइदे प्रेमी नंग अंगाम बु चेलमी नंग ना खंगना नंगी अचिन बदुगी मतुंग ना नंग तौ खंगबा आइना आई कनोगी अंगाम जावै ओखे नंग तुखरबो आई जो मता जाना नंग गसिदी निंगाय खा तौते अदुन ने तिबिना तौ लेजे बेट ओदर फमले भाप निमा मरिमुबांग ऑटो स्पेलिंग दो ऑफ तौरो ओदमाय तौ जाब्रो सोइनी सितमिंग द करा दा करि सोइरो हंगो देबा Demisa kay no iche angang apipa ye ibema nakhang di bore সাড়ে 4 বছরের একটা আমার ছেলে আছে জানেন না হ্যাঁ আপনি জানেন না खंगे नंग सिली तो न तो दिके नै भिडियो गन म्याम तौजा आई साथिना आई थाम दगा अमु अनिरक्तनि तौरी भिडियो से खंबा अदगैदि जाने ना जानता ना तो अदगैदि प्रेमी कोई बसर इसे बेचारा साइ बसर इगे से सेप्टेम्बर मासो
বুঝছেন নি তোমার থেকে আমার আরো যন্ত্রণা বেশি আছে জানো নি আমার দেখলে বোঝা যায়নি দুইজন রে স্কুলে পাঠাইয়া তারপরে ছোট বাচ্চা হইলো ইচে গুড নাইট ম্যাম ও ইচে হয় হয় না লাত্রিমবা yang nuaire sumana hene hari lai thai se kana bagana da sumana ta sungangna da na di mari re ne da di ise ki video la par suina kani ni hunni se kai no ra ni ki video jam je mani bu chaka da bala ya bai se aduna phi su ga chamba ga adoi ni loisan baga loi kham nai de dai di simra se ga monong tu sandana khram mathong ram nai de ai tare na jaina আমার থেকে আরো সমস্যা বেশি রে জানি না শুনি না তোমা আমি এই বুড়ো অন্ধকারের দ্বার কই দিন সিদি মণিপুর গিয়েছিলে না আমার তো লাগতে আমি লাদি খরা সাপোর্ট তো মিলে যাবা ओके ओके चे इशू थोक लगी को गुड नाइट हयेंग लाक को हयेंग जे कई मिनो ओ हयेंग नि संडे था देंद्रो आई nganta na sum tum na met pa hoglaage adu ka ne da honi premi jibu nangi live to bu kari no ai di na haji e mi me am du gi comment u phang de ne makha da nangi हाने आई बेरा हजु इबेरा फोटो खंग ममी तारगा मयाम लेदु मरांग तुरांगे मे ते इ जो करिनो जो खंगदे आइना इगी जो कदाय जखराबा खंगने मथों माम नाइदे बे कंगाबम रामेश्वर वाव वाव हाय थैंक यू कंगाबम रामेश्वर मसी कइगिनो लाक्तिसिबु थाइदगी आइना खोइ मणिपुर मा त लाक्त्रे ना हाइबने बे थाइदगी Thank you kangapon na sir like to to biram mo kai sai hai mi se lak ba se khoi na ne like to biram mo bu hai ba ne subscribe to biram mo hai ba ne mi talong ma ne upai le ti ni thani ho ado ai su khangde ai gi el video तो कई दिन में तो मरांग तुरांग ये तो इधर इसलिए मम्मा वही तो ये इधर मखा तो मोबाइल में खमीरा करी नो और तो तो ये वो चंग हम मरांग तुरांग ये कोई ना है नंगी लाइव तो एक की चार तक ना कतार ले बोल लाइक द नी एक की चे हो मनी दिन साइ मनी लाख पगा लाइक किम करना ताई एंजल एंड Angel and other oh sister thank you nasi di lakbire hello aina me anda habire kangap na mesor Robita Gita Rayuba oh Robita Gita Thahuba ai si ting ban da ba le du ai du tau lo ba sukai da mani khade bane sukai de Aduh nabi khabari Lemai kata kiramu Pamu seni जे आई तुम बचत ले मीट उछल लगे को नंग असेंग की तुम बचत लबरायो सेंग अब चली दो त्रा मुपांग ले तो कन एंजल आई ngasiता उरी दुगिनी ओ आई दिन मिनी हमनी ता सोनी दाइना एलबी थारी से मी yang खमदा बनी अदुगी कोइगी नौना थौबा हिबा गाड़ी ड्राइवर आइसे हजन थौनंगबदो साइकेल का से कोई ना हवा यांगा हुई दा नौना थौबा हिबा सिगा थौनंग गाव थौगा स्वाइ चला उनथाबदो दुई टाइप ने बाई तौसे आई कुन था नि था तौनी नै छु अगबा तौ
ꯆꯦ ꯑꯩ ꯇꯨꯝꯕ ꯆꯠꯂꯦ ꯃꯤꯠ ꯑꯃꯨꯛ ꯏꯔꯛꯀꯅꯨꯀꯣ ꯅꯪ ꯆꯠꯂꯦꯗꯤ ꯍꯥꯏꯔꯒ ꯀꯪꯉꯕꯝ ꯔꯥꯃꯦꯁꯣꯔ ꯃꯥꯒꯤꯗꯤ ꯊꯥꯍꯧꯔꯤ ꯑꯣ ꯊꯥꯍꯧꯔꯤꯕ꯭ꯔꯥ ꯃꯥ ꯊꯥꯅꯤ ꯍꯥꯏꯕꯅꯤ ꯊꯥꯕ ꯂꯣꯏꯔꯒꯁꯨ ꯑꯗꯨꯝ ꯊꯥꯔ ꯊꯝꯒꯅꯤ ꯑꯗꯨꯝ ꯁꯥꯏꯂꯦꯟꯗ ꯊꯥꯅ ꯊꯝꯒꯅꯤ ꯍꯥꯏꯕꯅꯤ ꯑꯃꯨꯖꯥꯎ ꯀꯝꯕꯝ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯋꯦꯜꯀꯝ ꯑꯃꯨꯖꯥꯎ ꯏꯕꯨꯡꯂꯣ ꯏꯄ꯭ꯋꯥꯔꯥ ꯂꯦꯡꯕꯤꯔꯛꯄ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯃꯤꯇꯩ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯃꯩꯇꯩ ꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯃꯩꯇꯩꯗꯒꯤ ꯂꯝꯅꯤ ꯃꯅꯤꯄꯨꯔꯗꯤ ꯑꯗꯨꯗ ꯑꯇꯣꯞꯄꯅ ꯑꯃꯨꯛ ꯃꯨꯟꯕꯒꯤ ꯃꯇꯤꯛ ꯂꯩꯇꯦ ꯉꯁꯤꯗꯤ ꯃꯥꯒꯤ ꯊꯥꯍꯧꯔꯤ ꯆꯦ ꯑꯩꯒꯤ ꯑꯦꯜꯕꯤ ꯊꯥꯕ ꯑꯩꯗꯤ ꯑꯦꯜꯕꯤ ꯊꯥꯕ ꯑꯩꯁꯨ ꯍꯩꯇꯦ ꯏꯆꯥꯅꯨꯄꯤꯗꯒꯤ ꯇꯝꯗꯅ ꯎꯜꯇꯥ ꯄꯜꯇꯥ ꯇꯧꯁꯜꯂꯨꯔꯦ ꯃꯗꯨ ꯏꯆꯥꯅꯨꯄꯤ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯃꯜꯂꯦꯅ ꯁꯥꯎꯗꯅ ꯇꯥꯛꯄꯤꯕ ꯉꯝꯃꯣꯏ ꯅꯪ ꯍꯩꯇ꯭ꯔꯒ ꯇꯣꯛꯎ ꯍꯥꯏꯗꯨꯒ ꯑꯩꯁꯨ ꯀꯕꯣꯛ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯅꯝꯁꯤꯟꯕꯗꯩꯗꯤ ꯆꯨꯝ ꯂꯩꯔꯝꯃꯦ ꯃꯣꯏꯁꯨ ꯑꯗꯨꯝ ꯊꯥꯖꯤꯜꯂꯛꯑꯣ ꯍꯣꯏ ꯍꯩꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯃꯨꯖꯥꯎ ꯀꯣꯡꯕꯝ ꯅꯧꯄꯥ ꯑꯣꯏꯗꯣꯏꯅꯦ ꯏꯆꯦ ꯍꯣꯏ ꯏꯄꯥ ꯑꯃꯨꯖꯥꯎ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇ꯭ꯔꯣ ꯃꯅꯤꯄꯨꯔ ꯀꯗꯥꯋꯥꯏꯒꯤꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯊꯥꯒꯠꯆꯔꯤ ꯑꯩ ꯅꯨꯡꯁꯤꯕꯅ ꯍꯟꯗꯛ ꯑꯩꯅ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯊꯥꯖꯕꯁꯤꯗꯅꯦ ꯃꯅꯤꯄꯨꯔꯒꯤꯁꯨ ꯅꯦꯠ ꯍꯥꯡꯉꯛꯄꯒ ꯀꯔꯤꯒ ꯁꯨꯃꯥꯏꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯆꯪꯕꯤꯔꯛꯄ ꯎꯅꯕ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦꯕ ꯑꯩꯈꯣꯏꯅꯗꯤ ꯉꯁꯥꯏꯒꯤ ꯀꯁꯥꯔ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯌꯥꯝ ꯄꯨꯜꯂꯒ ꯂꯩꯕꯅꯤꯅ ꯑꯣ ꯊꯧꯕꯥꯜꯁꯦ ꯑꯣ ꯀꯩꯅꯣꯒꯤ ꯕꯤꯅꯇꯥ ꯂꯩꯕ ꯐꯤꯂꯝ ꯀꯨꯝꯕꯗꯣ ꯃꯥꯁꯦ ꯊꯧꯕꯥꯜꯗ ꯅꯠꯇ꯭ꯔꯥ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯕꯗꯣ ꯑꯣ ꯊꯧꯕꯥꯜꯗ ꯅꯠꯇꯦ ꯉꯁꯥꯏ ꯀꯅꯥꯅꯣꯝꯅ ꯍꯥꯏꯕ ꯊꯧꯕꯥꯜꯗꯒꯅꯤ ꯀꯥꯏꯅ ꯀꯔꯤ ꯂꯝꯗꯅꯣ ꯃꯥꯅ ꯄꯥꯟꯕꯗꯨꯕꯣ ꯃꯤꯅꯇꯥ ꯂꯩꯃ ꯀꯩꯅꯣ ꯇꯧꯕꯗꯣ ꯏꯉꯦ ꯂꯩ ꯀꯥꯏꯅꯁꯨ ꯐꯤꯂꯝ ꯀꯨꯝꯈꯤꯕ ꯑꯗꯩ ꯂꯩꯀꯥꯏꯒꯤ ꯔꯥꯙꯥ ꯀꯥꯏꯅ ꯑꯗꯩ ꯑꯇꯩꯁꯨ ꯀꯔꯤꯕ ꯂꯤꯔꯤ ꯍꯨꯝꯕ ꯃꯥꯂꯪꯕ ꯀꯥꯏꯅ ꯇꯧꯕꯗꯣ ꯑꯦꯟꯖꯦꯜ ꯅꯪ ꯑꯩ ꯀꯅꯦꯛ ꯇꯧꯗ꯭ꯔꯤ ꯃꯥꯅꯦ ꯍꯥꯏꯔꯦꯀꯣ ꯑꯦꯟꯖꯦꯜꯗꯗꯤ ꯕ꯭ꯂꯨ ꯂꯩꯇꯦ ꯀꯪꯉꯕꯝ ꯔꯥꯃꯦꯁꯣꯔ ꯑꯦꯟꯖꯦꯜ ꯂꯩꯔꯤꯕ꯭ꯔꯣ ꯑꯦꯟꯖꯦꯜ ꯆꯠꯈ꯭ꯔꯕ ꯂꯩꯔꯤꯕ ꯈꯪꯗꯦ ꯑꯃꯨꯖꯥꯎ ꯀꯪꯉꯕꯝ ꯃꯥꯒꯤ ꯑꯁꯦꯡꯕ ꯍꯧꯔꯛꯐꯝꯗꯤ ꯑꯣ ꯌꯥꯏꯔꯤꯄꯣꯛꯅꯤꯌꯦ ꯃꯥꯁꯦ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯑꯩꯒꯤ ꯐꯣꯟꯗ ꯋꯥꯔꯤꯒ ꯌꯥꯝ ꯁꯥꯔꯝꯕꯅꯦꯕ ꯃꯌꯨꯝ ꯄꯥꯟꯈꯤ ꯀꯥꯟꯗ ꯐꯣꯟ ꯅꯝꯕꯔ ꯑꯃꯁꯦ ꯂꯩꯇ꯭ꯔꯦ ꯂꯥꯏꯛꯁꯦ ꯑꯅꯤ ꯈꯛꯇ ꯂꯩꯌꯦ ꯂꯥꯏꯛꯀꯗꯣ ꯈꯤꯇꯪ ꯅꯝꯕꯤꯌꯨꯕ ꯄꯟꯊꯧꯁꯨ ꯃꯉꯥꯅꯔꯩ ꯅꯆꯣꯝ ꯂꯩꯆꯪ ꯏꯀꯨꯞ ꯃꯇꯝꯗꯤ ꯂꯥꯏꯚ ꯊꯥꯕꯁꯤꯁꯨ ꯅꯍꯥ ꯂꯤꯂꯥ ꯑꯃꯅꯤꯕ ꯏꯁꯩꯒꯁꯦ ꯁꯣꯏꯅꯤꯡꯉꯩ ꯍꯦꯛꯇ ꯁꯛꯄ ꯌꯥꯗꯦ ꯈꯪꯉꯕ ꯀꯣꯄꯤꯔꯥꯏꯠ ꯆꯥꯏ ꯁꯤꯁꯨ ꯑꯔꯨꯕ ꯋꯥꯔꯤꯅꯤ ꯑꯗꯨꯒ ꯏꯁꯩꯗꯒꯤ ꯆꯦꯅꯦꯜ ꯑꯣꯏꯅ ꯇꯧꯈꯤꯕ ꯃꯤꯗꯨꯗꯤ ꯃꯣꯏꯅꯕꯨꯗꯤ ꯑꯗꯨꯝ ꯁꯛꯈꯤꯕ ꯃꯥꯅꯤ ꯍꯥꯏꯔꯣ ꯈꯪꯉꯕ ꯔꯥꯃꯦꯁꯣꯔ ꯃꯥꯅꯤ ꯍꯥꯏꯕ ꯑꯃꯨꯖꯥꯎ ꯈꯪꯉꯕ ꯕꯤꯅꯇꯥꯗꯤ ꯑꯋꯥꯡ ꯂꯥꯞꯂꯥꯏꯔꯣꯝꯕ ꯄꯥꯟꯈ꯭ꯔꯦ ꯆꯦ ꯑꯣ ꯃꯅꯤꯡ ꯃꯄꯥ ꯑꯩꯉꯣꯟꯗ ꯂꯥꯏꯛ ꯃꯔꯤ ꯎꯠꯂꯤꯁꯦ ꯑꯩꯉꯣꯟꯗ 3 ꯈꯛꯇꯪ ꯎꯠꯂꯤꯅꯦ ꯈꯪꯗꯦ ꯔꯥꯃꯦꯁꯣꯔꯒ ꯑꯃꯨꯖꯥꯎꯒ ꯂꯥꯏꯛ
ꯅꯝꯈ꯭ꯔꯕ ꯅꯝꯗ꯭ꯔꯤꯕ ꯈꯪꯗꯦ ꯅꯣꯏ ꯄ꯭ꯔꯦꯃꯤꯂꯥꯗꯣ ꯚꯤꯗꯤꯑꯣ ꯅꯝꯗ꯭ꯔꯕꯅꯦ ꯍꯥꯃꯅꯤ ꯅꯣꯏ ꯄ꯭ꯔꯦꯃꯤꯂꯥꯗ ꯚꯤꯗꯤꯑꯣ ꯅꯣꯏ ꯃꯥꯏ ꯆꯦꯅꯦꯜꯗꯣ ꯀꯩꯗꯧꯔꯒꯦ ꯅꯝꯈ꯭ꯔꯦ ꯆꯦ ꯑꯣ ꯅꯝꯈ꯭ꯔꯦ ꯑꯣ ꯅꯝꯃꯦ ꯍꯥꯏꯕ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯕ ꯌꯨꯇꯨꯕ ꯇꯧꯔꯦ ꯀꯔꯤ ꯀꯔꯤ ꯀꯥꯟꯅꯔꯤꯕ ꯀꯌꯥꯝ ꯁꯨꯝ ꯇꯧꯔꯤꯅꯤ ꯇꯧꯔꯨ ꯀꯧꯕꯅꯤꯅ ꯁꯨꯝ ꯈꯔ ꯈꯔꯁꯨ ꯑꯗꯨꯝ ꯍꯦꯟꯅꯤꯡꯕ ꯀꯩ ꯑꯣ ꯑꯦꯟꯖꯦꯜꯗꯣ ꯂꯥꯛ ꯑꯃꯃꯨꯛ ꯃꯥꯡꯈ꯭ꯔꯦ ꯑꯩ ꯈꯪꯅꯕ ꯃꯤ ꯒ꯭ꯔꯨꯞ ꯂꯩꯇꯗ ꯇꯧꯔꯤꯅꯤ ꯎꯝ 3534 মানে দেখছনি ওই তো প্রেমিলা বাইরে গেছে প্রেমিলা বাইরে গেছে প্রেমিলাꯁꯨ ভিডিꯑꯣ নꯝꯗ꯭ꯔꯕ ꯀꯩꯅꯣ ꯑꯩꯗꯤ ꯄ꯭ꯔꯦꯃꯤꯂꯥꯒꯤꯗꯤ ꯎꯗꯦꯕꯣ ꯄ꯭ꯔꯦꯃꯤꯂꯥꯅ ꯄꯥꯏꯔꯛꯏꯔꯥ ꯅꯨꯡꯅ ꯄꯥꯏꯔꯛꯏꯔꯥ ꯄ꯭ꯔꯦꯃꯤꯂꯥꯕꯨ ꯃꯣꯅꯣ ꯑꯦꯄ꯭ꯂꯥꯏ ꯇꯧꯈ꯭ꯔꯦ ꯑꯣ ꯇꯧꯈ꯭ꯔꯕꯣ ꯇꯧꯈ꯭ꯔꯕ ꯀꯩ ꯑꯣꯏꯕ꯭ꯔꯥꯁꯦ ꯑꯃꯨꯛ ꯈꯪꯗꯦꯀꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯇꯩꯒꯤ ꯚꯤꯗꯤꯑꯣ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯒꯤ ꯃꯔꯛꯀꯤ ꯃꯇꯥꯡꯒꯤ ꯃꯤ ꯑꯇꯣꯞꯄꯒꯤ ꯚꯤꯗꯤꯑꯣ ꯑꯩꯅ ꯅꯝꯖꯕ ꯅꯠꯇꯕ ꯊꯥꯡꯒꯠꯄꯗꯣ ꯑꯗꯨꯒꯤꯗꯣ ꯂꯣꯏꯅ ꯔꯤꯖꯦꯛ ꯑꯣꯏꯔꯛꯏꯗꯨ ꯌꯥꯎꯕ ꯌꯥꯗꯦ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯑꯗꯨꯒꯤꯗꯣ ꯂꯣꯏꯅ ꯑꯩꯁꯦ ꯑꯍꯥꯟꯕ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯑꯗꯨꯒꯤꯗꯣ ꯌꯥꯗꯦꯅ ꯋꯥꯁ ꯇꯥꯏꯝꯗꯤ 4000 ꯍꯦꯜꯂꯨꯔꯕꯅꯤꯗ ꯑꯩꯁꯦ ꯍꯦꯟꯕꯗꯩꯗꯤ ꯑꯗꯨ ꯌꯥꯎꯕ ꯌꯥꯗꯦ ꯍꯥꯏꯅ ꯂꯣꯏ ꯀꯛꯊꯠꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯋꯥꯁ ꯇꯥꯏꯝꯁꯦ ꯁꯨꯐꯥꯠꯇ꯭ꯔꯦ ꯑꯗꯩ ꯀꯣꯟꯅ ꯑꯃꯨꯛ ꯃꯊꯪꯗ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯃ ꯌꯥꯔꯛꯑꯦꯕ ꯑꯣ ꯆꯦ ꯑꯩꯅꯤ ꯃꯅꯤꯅꯤ ꯍꯥꯏꯕ ꯑꯣ ꯏꯟꯖꯥꯎ ꯀꯝꯕꯝ ꯔꯥꯃꯦꯁꯣꯔ ꯌꯥꯏꯔꯤꯄꯣꯛ ꯕꯖꯥꯔ ꯑꯣ ꯔꯥꯃꯦꯁꯣꯔ ꯌꯥꯏꯔꯤꯄꯣꯛ ꯕꯖꯥꯔ ꯄ꯭ꯔꯦꯃꯤꯂꯥꯁꯦ ꯑꯩꯅꯤ ꯃꯅꯤꯅꯤ ꯑꯩꯒꯤꯁꯨ ꯗꯤꯂꯦꯠ ꯇꯧꯈ꯭ꯔꯦ ꯑꯣ ꯗꯤꯂꯦꯠ ꯇꯧꯔꯒꯁꯨ ꯋꯥꯁ ꯇꯥꯏꯝ ꯀꯌꯥ ꯂꯩꯕ ꯗꯤꯂꯦꯠ ꯇꯧꯔ ꯃꯇꯨꯡꯗ ꯗꯤꯂꯦꯠ ꯇꯧꯔ ꯃꯇꯨꯡꯗ ꯋꯥꯁ ꯇꯥꯏꯝ 7000 ꯂꯩꯌꯦ ꯑꯣ ꯑꯗꯨꯗꯤ ꯌꯥꯝꯃꯤꯍꯦ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯣ ꯑꯗꯨꯗꯤ ꯌꯥꯝꯃꯤ ꯐꯩꯅꯦ ꯌꯥꯝꯃꯤ ꯃꯤꯅ ꯌꯧ ꯉꯝꯗꯕ ꯄꯣꯠꯁꯛꯅꯤ ꯆꯦ ꯄ꯭ꯔꯦꯃꯤꯂꯥ ꯀꯅꯦꯛ ꯇꯧꯅꯁꯦ ꯍꯥꯏꯔꯦ ꯆꯨꯝꯃꯤ ꯄ꯭ꯔꯦꯃꯤꯂꯥ ꯀꯅꯦꯛ ꯇꯧꯅꯁꯤ ꯀꯥꯡꯉꯕꯝ ꯅꯪꯉꯣꯟꯗꯗꯤ ꯁꯨꯃꯥꯏꯅ ꯕ꯭ꯂꯨ ꯂꯩꯔꯕꯅꯤꯅ ꯄ꯭ꯔꯦꯃꯤꯂꯥꯗ ꯚꯤꯗꯤꯑꯣ ꯑꯝꯗ ꯀꯅꯦꯛ ꯇꯧꯁꯜꯂꯣ ꯑꯗꯨꯒ ꯇꯧꯔꯣ ꯀꯃꯦꯟ ꯑꯃꯈꯛ ꯏꯕꯤꯈ꯭ꯔꯣ ꯁꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣꯅꯤ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤꯒ ꯍꯥꯏꯔꯒ ꯅꯪꯅ ꯀꯃꯦꯟ ꯑꯃ ꯏꯕꯤꯈ꯭ꯔꯣ ꯁꯣꯏꯗꯅ ꯄ꯭ꯔꯦꯃꯤꯂꯥꯁꯨ ꯁꯣꯏꯗꯅ ꯍꯟꯖꯔꯛꯀꯅꯤ ꯍꯤꯟꯖꯥꯡ ꯂꯣꯏꯔꯦ
ꯊꯥꯡꯖꯤꯡꯁꯦ ꯑꯃ ꯃꯦꯠꯀꯦ ꯊꯥꯡꯖꯤꯡꯁꯦ ꯂꯣꯕꯒ ꯋꯥꯠꯂꯤꯗ ꯄꯥꯡꯒꯕꯨꯝꯅ ꯀꯅꯦꯛ ꯇꯧꯕ ꯆꯠꯈꯤꯕ ꯃꯥꯜꯂꯤ ꯐꯦꯃꯤꯂꯥ ꯑꯦꯜꯕꯤꯁꯦ ꯃꯟꯇꯥꯖ ꯑꯣꯟ ꯊꯝꯗꯔꯣ ꯆꯦ ꯑꯦꯠ ꯊꯣꯛꯇꯦꯅꯦ ꯊꯝꯈꯤꯕꯅꯤꯅꯦ ꯈꯪꯗꯦ ꯑꯩ ꯊꯝꯈꯤꯕꯅꯦ ꯑꯩ ꯊꯝꯖꯤꯟꯗ꯭ꯔꯕ ꯀꯩꯅꯣ ꯈꯪꯗꯦꯕ ꯈꯪꯗꯦꯗ ꯆꯨꯝꯗ꯭ꯔꯕ ꯀꯩꯅꯣ ꯑꯩ ꯇꯧꯔꯤꯁꯦ ꯅꯍꯥꯟꯗꯤ ꯊꯣꯛꯏ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ ꯊꯣꯛꯇꯦꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ एक घंटादी फारे चे तौख्रबनी हारे कमेंट थनम नत्रा रामेश्वर मिलादा कनेक्ट तौख्रे ꯑꯆꯧꯕꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯍꯩꯇ꯭ꯔꯒ ꯃꯆꯥ ꯃꯣꯏꯗꯇ ꯁꯞꯄꯣꯔꯠ ꯇꯧ ꯍꯥꯏ ꯑꯁꯤ ꯀꯅꯥꯅ ꯆꯥꯅꯤꯡꯉꯦ ꯁꯤ ꯋꯥꯔꯤꯁꯦ ꯑꯝꯇ ꯍꯥꯏꯌꯨꯃꯅꯤ Mr. Pet, thank you, welcome, Mr. Pet. Mr. Pet, welcome. Kadang naga paisa lain tapi sibu. Kangabam pemila do ini heba. Hoi mak kanogi manigi nupi gi channel ni adom. Mana bani mo ini. Mr. Pet, how are you? Chakraba pai haba khangde. Ai lady ko che hai chini ada pet ai ngo paisa lei se pet se lady ba chakhra khomang tre pai ha bgen yam nuai jare che hare
ꯃꯅꯤꯒꯗꯤ ꯁꯞꯄꯣꯔꯠ ꯂꯩꯅꯕ꯭ꯔꯥ ꯄ꯭ꯔꯦꯃꯤꯂꯥꯒꯗꯤ ꯇꯧꯅꯔꯦꯗꯅ ꯃꯣꯏ ꯑꯁꯣꯝꯗ ꯊꯥꯕꯗꯨꯗ ꯂꯣꯏ ꯌꯥꯎ ꯂꯩꯔꯦꯕ Thank you. Tare. Isi nangoi pung 10 ꯊꯥꯕꯅꯦꯕ. ꯑꯗꯣ ꯉꯁꯤ ꯑꯩꯅ ꯕꯖꯥꯔꯗꯩ ꯍꯜꯂꯛꯄꯗꯨꯒ ꯑꯉꯥꯡꯁꯤꯡꯁꯦ ꯅꯤꯡꯉꯥꯏꯇꯧꯅ ꯉꯟꯅ ꯇꯨꯝꯒꯦ ꯍꯥꯏꯔꯛꯄ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯅ. ꯑꯩꯅ ꯂꯣꯏ ꯄꯨꯔꯛꯂꯒꯦ ꯍꯥꯏꯕ. ꯄꯨꯔꯛꯂꯁꯨ ꯃꯣꯏꯗꯣ ꯄꯥꯔꯇꯤ ꯃꯁꯤꯡ ꯁꯨꯗꯗꯤ ꯌꯥꯎꯔꯛꯇꯕꯅꯤ. ꯌꯦꯡꯉꯨꯅꯦ ꯉꯄꯥꯏꯗꯣ ꯑꯩ ꯆꯥꯎꯃꯟꯗꯅꯅꯦ ꯃꯃꯩ ꯁꯤ ꯃꯀꯣꯛꯅꯤꯗꯣ ꯑꯗꯨꯒꯗꯤ ꯃꯈꯥꯗꯅꯅꯦ ꯇꯪꯈꯥꯏ ꯀꯩꯅꯣ ꯑꯗꯨ ꯃꯊꯥ ꯑꯆꯧꯕ ꯑꯃꯒ ꯂꯩ ꯊꯥꯖꯥꯠꯅꯤ ꯇꯨ ꯎꯔꯕꯁꯦ ꯁꯤ ꯌꯦꯡꯉꯨꯅꯦ ꯈꯨꯆꯥꯎ ꯑꯃꯅꯦꯕ ꯁꯦ ꯎꯔꯕ ꯉꯄꯥꯏ ꯍꯥꯏꯗꯣ ꯈꯪꯉꯕ ꯂꯝꯕꯤꯁꯨ ꯑꯩꯅ ꯂꯣꯏ ꯎꯔꯕꯁꯦ देखा ngapay ये कहते हैं ngapay मणिपुरदꯗꯤ ngapayꯁꯦ ꯂꯩꯇꯦ ꯑꯩ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯇꯨ ꯌꯦꯡꯉꯨꯗꯣ ꯆꯥꯎꯔꯦ ꯍꯥꯏꯕ ꯃꯀꯣꯛꯀꯁꯤ ꯌꯦꯡꯉꯨꯁꯦ ꯃꯣꯏ ꯃꯀꯣꯛꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯦ ꯌꯦꯡꯉꯨ ꯁꯤꯒꯤ ꯉꯄꯥꯏꯁꯦ ꯃꯅꯤꯄꯨꯔꯗ ꯑꯣꯔꯤꯖꯤꯅꯦꯜꯗ ꯂꯩꯇꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯄꯥꯏ ꯃꯥꯟꯕꯤ ꯈꯔ ꯄꯤꯛꯇꯅꯕ ꯑꯃꯒ ꯂꯩꯕꯗꯣ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕꯅꯦꯕ ꯑꯗꯨꯅꯤ ꯃꯅꯤꯄꯨꯔꯗ ꯉꯄꯥꯏ ꯍꯥꯏꯅ ꯍꯥꯏꯅꯩꯁꯦ ꯈꯪꯅꯤꯡꯈꯣꯕꯣ ꯊꯥꯡꯖꯤꯡꯁꯦ ꯂꯤꯛꯃꯟꯈ꯭ꯔꯦ ꯃꯆꯥ ꯑꯃꯇꯪ ꯂꯧꯔꯛꯑꯣ ꯍꯥꯎꯔꯅꯤ ꯏꯆꯦ ꯍꯥꯏꯁꯦ ꯊꯥꯏꯅꯒꯤ ꯃꯨꯛꯕꯥꯡ ꯇꯧꯕꯒꯗꯣ ꯀꯩꯅꯣ ꯈꯪꯗꯦ ꯍꯟꯗꯛꯁꯦ ꯁꯨꯡꯇꯧ ꯇꯧꯅꯤꯡꯉꯛꯇꯕ ꯑꯃ ꯍꯥꯏꯇꯥꯔꯦ ꯃꯨꯛꯕꯥꯡ ꯇꯧꯕ ꯈꯣꯠꯄꯒꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯕ ꯑꯩꯗꯤ ꯋꯥꯁꯨ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯈꯪꯗꯦ ꯑꯇꯩ ꯑꯇꯩꯒꯤ ꯊꯕꯛꯇꯒꯤ ꯃꯨꯛꯕꯥꯡ ꯇꯧꯕꯁꯤꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥ ꯃꯥꯟꯅꯩꯅ ꯑꯩ ꯈꯜꯂꯤ ꯑꯩ ꯋꯥꯈꯜꯗ ꯌꯦꯡꯉꯨ ꯃꯥꯒꯤ ꯇꯦꯕꯤꯜꯗ ꯆꯥꯕꯒꯤ ꯂꯥꯏꯠ ꯐꯤꯠꯇꯤꯡ ꯂꯥꯏꯠꯀꯤ ꯃꯉꯥꯜ ꯇꯧꯗꯖꯥꯄꯣꯟꯇꯦ ꯀꯦꯃꯦꯔꯥ ꯁꯦꯠꯇꯤꯡ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯦꯕ ꯍꯤꯟꯖꯥꯡꯗꯁꯨ ꯎꯍꯟꯕ ꯇꯥꯕ ꯄꯨꯈꯝꯁꯨ ꯎꯍꯟꯕ ꯇꯥꯕ ꯑꯩꯗꯤ ꯃꯥꯏ ꯁꯛꯁꯨ ꯎꯍꯟꯕ ꯇꯥꯕ ꯈꯪꯉꯕ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯃꯨꯛꯕꯥꯡꯁꯦ ꯂꯨ ꯃꯥꯜꯂꯦ ꯈꯜꯂꯤ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛꯀꯥꯟꯁꯦ ꯁꯨꯝ ꯀꯩꯅꯣ ꯈꯪꯗꯦ ꯆꯍꯤꯒꯁꯦ ꯁꯨꯝ ꯌꯥꯝꯁꯜꯂꯛꯇꯧꯔꯤꯔꯥ ꯈꯪꯗꯦ ꯇꯧꯁꯨ ꯇꯧꯅꯤꯡꯉꯛꯇ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯊꯧꯗꯣꯛꯀ ꯀꯔꯤꯒ ꯇꯧꯈꯤꯕ ꯃꯇꯝꯗꯒꯤꯅꯦ ꯚꯥꯞꯁꯨ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗꯩꯗꯤ ꯊꯧꯗꯣꯛ ꯊꯣꯛꯇ꯭ꯔꯤꯉꯩꯗꯁꯨ ꯑꯩꯅ ꯍꯥꯏꯗꯨꯅꯦ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯕꯗꯨꯗꯩꯗꯤ ꯑꯉꯥꯡꯁꯤꯡ ꯃꯣꯏ ꯃꯄꯥ ꯍꯣꯏ ꯀꯩ ꯍꯣꯏ ꯍꯥꯟꯅ ꯄꯤꯖꯈꯤꯕ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯅ ꯑꯉꯥꯡꯁꯦ ꯑꯃꯨꯛ ꯇꯨꯝꯍꯟꯈ꯭ꯔꯒ ꯍꯥꯏꯕꯗꯤ ꯍꯣꯔꯦꯟ ꯂꯥꯡꯉꯛꯇꯅꯕ ꯆꯦꯟꯁꯤꯜꯂꯛꯇꯅꯕ ꯀꯥꯏꯅ ꯇꯧꯔꯒ ꯍꯦꯛ ꯇꯧꯕ ꯑꯦꯁ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯑꯃꯅꯤ ꯕꯥꯔꯣꯒꯤ ꯆꯥꯛꯄꯨ ꯍꯥꯏꯗꯤ ꯃꯤ ꯂꯥꯡꯕ ꯅꯤꯟꯕ ꯐꯕ ꯉꯥꯏꯕꯗꯅꯦ ꯄꯨꯡ 4ꯗꯒ ꯆꯥꯕꯗ ꯆꯔꯤ ꯇꯠꯅꯒ ꯁꯤꯗ ꯇꯧꯋꯦ ꯍꯥꯏꯁꯤꯅꯤ
ꯑꯩꯗꯤ ꯆꯦ ꯃꯨꯛꯕꯥꯡꯅ ꯅꯨꯡꯉꯥꯏ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯅꯦ ꯃꯨꯛꯕꯥꯡꯗꯣ ꯃꯤ ꯑꯅꯤ ꯁꯨꯔꯗꯤ ꯅꯨꯡꯉꯥꯏꯌꯦꯕ ꯅꯪꯒꯤꯗꯤ ꯅꯪꯒꯤ ꯅꯨꯄꯤꯒ ꯅꯪꯒ ꯍꯥ ꯑꯣꯏꯕꯅꯤꯅꯅꯦ ꯑꯩꯒꯤꯗꯤ ꯑꯩꯅ ꯂꯣꯏ ꯇꯧ ꯇꯥꯕ ꯑꯩ ꯏꯁꯥꯅ ꯂꯣꯏꯅ ꯃꯌꯥꯝꯒꯤ ꯄꯤꯖꯕ ꯄꯤꯊꯛꯄ ꯂꯧꯁꯟꯕ ꯑꯗꯩꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯒ ꯃꯇꯝꯁꯦ ꯑꯥꯗꯧꯅ ꯍꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯗꯩꯗꯤ ꯃꯌꯥꯝꯅ ꯆꯥꯅꯕ ꯖꯒꯥꯗꯁꯨ ꯆꯥꯕ ꯅꯠꯇꯦ ꯑꯩꯒꯤꯗꯣ ꯊꯣꯛꯑꯒ ꯀꯩꯗꯧꯔꯦ ꯁꯤꯔꯣ 이거? 그래 이거? 이거? 그래 이거? ꯄꯥꯄꯤ ꯏꯆꯦꯅ ꯄꯤꯗ꯭ꯔꯤꯕ ꯃꯥꯏ ꯂꯧꯕꯤꯔꯛꯇ꯭ꯔꯦ ꯑꯩꯗꯤ ꯆꯦꯡꯕ ꯅꯨꯡꯉꯥꯏꯕ ꯐꯖꯩ ꯄꯥꯝꯃꯦꯕ ꯑꯗꯣ ꯑꯩꯁꯨ ꯄꯥꯝꯖꯅ ꯑꯩꯁꯨ ꯃꯨꯛꯕꯥꯡ ꯇꯧꯕꯅꯤ ꯑꯗꯨꯒꯤ ꯃꯇꯝ ꯇꯧꯗꯕ ꯍꯣꯏ ꯃꯅꯤ ꯑꯩꯁꯨ ꯆꯥꯛꯁꯨ ꯄꯨꯊꯣꯛꯑꯒꯦ ꯑꯉꯥꯡꯁꯤꯡ ꯂꯥꯎꯅꯕ ꯍꯧꯒꯠꯂꯛꯑꯦ ꯁꯨꯃꯥꯏꯅ ꯑꯣꯟ ꯊꯝꯃꯁꯤꯔ ꯈꯪꯗꯦ ꯌꯦꯡꯉꯕ ꯍꯥꯏꯗꯨꯅꯤ ꯀꯣ ꯁꯨꯝ ꯌꯦꯡꯒꯦ ꯀꯅꯥꯒꯨꯝꯕ ꯅꯨꯡꯁꯤꯔꯛꯑꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯀꯁꯨ ꯈꯔ ꯇꯧꯕꯤꯔꯛꯁꯅꯨ ꯀꯥꯏꯅ ꯊꯝꯗꯣꯏꯅꯦ ꯑꯩꯁꯦ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯁꯨꯝ ꯊꯝꯒꯦ ꯑꯗꯨꯒ ꯇꯧꯔꯤꯒꯦ ꯑꯩꯒꯤ ꯂꯦꯕꯨꯗꯨ ꯂꯣꯏꯔꯕꯅꯦ ꯂꯣꯏꯗ꯭ꯔꯤ